Higher secondary contract lecture launana bang ngasi pangthokiba exam JAC thangta teachers recruitment na center anida question amadi OMR seat sing munduna segai kre thomi kungani pan police na fakre India ki ahanba oina loktak pata water handloom hut ngasi sanga kre ngami nupi singda yongi fi sabagi khudong chaba piragani pat asi tourism destination am oihan bada mateng oiragani Professor Adya Prasad Pandey Lautok Nabagi Manipur University da Haukiba Ihauda Congress Party ki Chaurba Khudyawi Haina BJP Manipur Pradesh na Maral Sirakli Amasung Impact TV ki video journalist Kakching Tabam Bipin Chandra Sharma Haukiba Hingda Masagi Mayumda Laikidre I Pauga Mari Lainaba Lup Kayana Awaba Fungdokre Mayam Bukrum Jari Dom Ning Biribas Impact News ni ay Pinky Okram na hujipung jasi faw bagi maroiba pausing miyam da pizari. Lengak na oza lawbada thangta subject ki oina oza ama fawba yawrakte haibagi wahauda education S na higher secondary contract lecture Chatruka Marfu Nipan Launana Bangasi Pangtokiba written test ki exam the exam center anidagi exam ki che amadi question paper sing joint action committee on thangta teachers recruitment gi thomi singna munkre JAC ki thomi kungani pan na fakre center amagi exam hanlagani haina laukthokre ngasi ki thodok adu ayuk pung 13 minute manga rom tarakpada Imphal East ki nongmai bungda leiba Anand Singh Academy amadi Imphal West ki terada leiba Model Higher Secondary School da thokibani Masing yamlaba JAC ki thomi singna hariba center ani asi ngakliba security personnel singnam khairaga exam room singda changsilaktuna candidate singdagi question amadi OMR seat sing adu munduna segaiba amadi puraga chatkibani Pau asi hekta bada exam center singda Manipur police ki masing yamlaba personnel kaya changsilaktuna ihau horiba JAC ki thomi kungani pan tongan ba mafam singdagi fagat ki Loinana Anand Singh Academy Center ki oina exam lab ki aduba Model Higher Secondary School ki oina di question amadi OMR seat nauna piraga makhata na chathaki Anand Singh Academy ki exam asi lakliba tang 13 da nauna pangthokani haina education S ki commissioner Ais Dilip na Paumi Singh da phongdokhi Siguma sisu aina tanja logzaraga appeal tokjaningi base leba ke suma sobon tholokpada adi yamna memat maside energy and effort changjabani adi school education as reform tongna hona bada mayamgi tengmang changi bani adi hujik leiriba sina suma sigi resurgence ama porakna ba adi mami su khase ke taba horakwa side sida any pain the valeraga so smaina to biganu madu forum tongan ba yamna civilized oiba democratic oiba forum mayam lei Hariba organization sigi subjection jisu RRCM mukona on the anvil ajana chathana lei Nakalamarom dangasi Manipur police na fazan kiba JAC gi thomi sing pungkun mari fawbagi manungda condition amata yaudana thadoraktaba tarabadi general strike yauna makal makha kaya gi khongjang changsilagani haina JAC gi co convener A Santa Maitai na phongdokre ngasi khongjing changsiluraba matungda konung mamangda paumi singu unaba mada mahakna hai Manipur lengakta ngasi pangthokadoriba written test asida thangta gi oza lobagi notification thoktana pangthokpa taragadi boycott tawgani haina mamangda phongdokhiba leikrabani adubu lengak asina ngaihak ki yanna bawangang duna leibadagi ngasi gi thodok asi thokpani Manipur lengak na thangta subject ki oza lobagi chapchaba warep ama lodri fawba JAC na makhata ba khongjang changsin kigani loinena ngasi gi exam atu gi question sing JAC gi thomi sing na puraga lakpada police na tanarakpada lambi da tahoba kaya amasu yaubana exam adu chatnaba yaroi haiki Hariba volunteer sing ase akoigi yamna democratic oiba mongda akoina haijabadu lengana tabidabadagi tangai fudana simu khongjang si changsinbani hariba khongjanglo sing asibu pung kunmari manungda condition amata yaudana thadok pirakdabni masi thadok piraktaba taragdi adu loinana thangtagi oza lawbugi Firep amaga mena yamna athu matang manung da lauthok da taragadi hena kanba khongjang khoi banna chingba yauna khoi mathang chathar kani
Hindustani amadi classical music pu awang bathakta pukhanabagi pandamda All Manipur Music Association amana sinduna present scenario of Hindustani classical music in Manipur haiba hiramda nongmagi oiba khananenaba pangthokre Thauramadu Palace compound laiba Shri Shri Bal Mukunda Dev Music College ta pangthokibani khananenabadu nonggi oiba warol piraduna amagi secretary A Ravindrana isai tauriba singna awang bathaki degree pairaba su isai tamba pada artist sing asi ngauna duna lairiba asi kokna bagidamakta khananainaba asi tangai fadana pangthokpani haina fongdoki ngasi thoramadu da Hindustani classical music asi subject ama oina private school amadi government school da haptuna matik chaba oja haptuna mahairoi singda tambina ba lengakta taksin ba haina warep launaki Manipur bu Second World War ki oina yamna maru oiba mafam ni haina state asigi tourism director W Ibohal na fongdorakli Second World War Imphal Campaign Foundation sinduna first edition Imphal Campaign talks na present tauduna Imphal Classic Hotel da pangthokiba Remembrance Sunday Great Wars and its relevance to Manipur gi thauram da director na fongdokibani Mahakna High World War gi mafam amasung machak sing asi tourism da yamna prospect lay Manipur da tourism chakwatan si hairabadi state asida lariba tour operator sing tourism promote tauba Pamba NGO sing amasung miyamga tourism department ga punna multi sectorial approach tawbagi tangai fadaba lay haiki Apoi department se directorate oina run tawbagi mahutta aikoi corporation oina company gi type ta work tawga multi sectorial NGO me anu involve tawbi yana bagi pot ama koi yam kana panari pakui kuidana sangai festival gi manung sida hariba corporation se soidal mugi masi akoi manpower improve tawrani manpower si every government gi committee officer thagale approve it uji cabinet te puthoga cabinet ke approval phang matungda notice thoga si hapu matungda gidi asset mayam singa si PPP motor run to holaga MOU ma when draft tawga madu sign tawra run tawga adu itadi asagi NGO du hinge plus department du hinge plus local employee mayam khazu to some extent generation tawbong ngamgani department support PBO we have opened the door our company no corporate no work torani director ki thawak se tongana sideline amada thamaga tourism gi promotion gi post se company da koi sinanaba koi tayari tawjare India pumbagi ahanba oina water handloom hut manga loktak patang asi Manipur International Textiles Expo gi saruk ama oina Directorate of Handlooms and Textile na sangakre Tripura government gi Forest and Tribal Welfare Minister Mevar Kumar Jamatiana nauna sangha khiba water handloom hut asida loktak pata nga faduna leiriba nupi oibi singna lamdam asigi iyonggi fi sabagi khudong chaba fanghange dauri singthaningai oiriba thodang asiga mari lenana Directorate of Handlooms and Textile gi director K Lamli Kamaina Hai Textiles Tourism Destination ki makhada Center Government ki akhanaba mityeng amagi makhada state asida tongan baching amadi tamgi mafamda changyeng oina handloom hut lising tara sagani Khangpok sang asida lamdam asida khundariba furup singki oiba iyunggi fi saba yahangani miyamgi matenga loinana project asi mai pakpa tarabadi makhatana project asi pakthok chauthokna na bohonagani ngasi loktak patta changyeng oina ising marakta sariba handloom hut asina loktak pat ki fajaba singgi mathakta pat asi singthaningai oiraba tourism destination ama ohelagani haina director na fongdoki ngasi ki thoromadu da saruk yakhiba Mevar Kumar Jamatia na haikibada Directorate of Handlooms and Textiles na akhanana mityeng amagi makhada loktak ta hat sariba asimak thagat ningai ni ahanba phase ki oina apikpo khongthang oirabasu project asi tungda makhatana chauthokpa yabagi khudong chaba lei haina fongdoki Manipur amadi Tripura gi matang da palladuna Mevar Kumar Jamatiana haikibada hauzik lairiba mirolasana state ani asigi chetlaba mari asin ningthina ngaktuna thamba amadi hena chakhathanba matam oire haina fongdoki So we should be proud of that. We are not less than any people. We have warriors, we have kings, we have a lot of great leaders in our society, in Manipur society, Metis society. We have a lot of history. We are proud of it. We are not less anything than other people. Therefore, Manipuri people
are very close tied, and our relationship should go ahead. Maybe few years back we are not that close, but I believe our young generation, our Yuva Samas, they should know the history of Manipur. They should know the history of Tripura. The young generation has a duty to preserve our culture, preserve our relationship, other state. Then only I think we can go ahead. All Manipur Recognized Private School Welfare Association Imphal Manipur na chahi khudingi leptana pangthoktuna lakliba pre-board examination 2018-19 lakliba November gi tang kunga nithoi dagi December ki ahum fawba pangthoklagani haina association asigi cherol amada khangalakli loinana pre-board examination 2018-19 asi pangthoklingai gi manungda lamdam asida leiba loop amatana ban blockade amadi general strike na chingba makhal amatagi ayat apan pibidana ba cherol asina makatarakli Thasige haukiba tang anida avani kauba kai makhal ama Maharashtra da nongmaina kaptuna hatkiba masung state asigi Tamenglong da Amur Falcon kauba uchek ama hatkiba thaudokta chenaba sing maralgi matik chaba chairak piyu haiduna condolence get together gi khongjang ama pangthokre Peoples for Animal Manipur na sinduna pangthokiba khongjang adu Kangla gi awang thangba gate ta chathaki khongjang adu ga mari lenena Peoples for Animal Manipur gi managing trustee Biswajit na phongdorakibeda avani kauba kai makhal amabu nongmaina kaptuna hatkibagi thaudokpu malem gi mafam kayada yaningdaba phongdoknariba asigi saruk ama oina ngasi khongjang asi pangthokpani haiki ngasi si Maharashtra danan hogiba irai numit tang anida avani haina mingthonba machani leiba kai mama ama hingna phaba yabada nongmaina kaptuna hatpigi adugumba tamthireba malem punbagi oina ngasi gi numit sida kai gi mihat adubu yaningdaba phongdoknari Manipur da leiriba organization haibadi People for Animals Manipur Unique Wildlife Committee Yening Animal Foundation amadi Manipur da leiriba veterinary doctors sing amadi animal lovers sing wildlife photographers sing pulap punna ngasigi condolence get together asi sinbani ngarang Tamenglong da radio tech balaba Amur Falcon Manipur haina mingthonba Amur Falcon ama khunja singna hatkiba adugisu mari lenena yaningda phongtoktuna Amur Falcon haliba sadan ba adubu matik charba dandi pinanaba amadi abani hatpada senaba nyoi sing dandi pinanaba ngasi khongjana sinbani Lakliba Mikhal Singh the electronic voting machine EVM amadi voter verifiable paper audit trial VVPAT ningthina season nabaki matangda awareness campaign ama November 12 da Manipur gi polling station pumnamakta pangthok lagani haina chief election officer Manipur na thadorakpa cherol amada khangalakli Singjamai Kendra gi manung channa ward number 15 16 amadi 17 gi beneficiary yankhai tarukta ahan ba phase ki oina Ujwala scheme gi makhada free cooking gas set yenthokre social worker ngangbam Robert ki akhanaba mityeng makhada Singjamai chinga mathak nangmairakpam laikai da yenthokpagi thoram adu pangthokhibani Second phase da koi December first week ta yen thongna ba honani yari gi di koi myam se hona raga Singjamai da indong thuding da gas leida ba koi hona gani kasi yen thoi ba tanggo singse moi account da su lupa changa mani hana di gas law ba da paisa se changa pasu yawi changa tabsu yawi but akoi na yen thoktu ba myam si di tha khuding gi adum jamri na ta changwa bi adum changa kani gas makhata ba se adum home delivery adum tawgani Bharat Vikas Parishad Manipur na sinduna North Eastern Region ki oiba ani suba quiz competition amangasi thangal kaithel da leiba Dharmasala Hall da pangthokre Bharat ko jano haiba hiram da pangthokiba competition sida Manipur Assam Tripura Nagaland amasung Sikkim dagi lakpa mahiroi sing sarukyaki competition sigi senior category da Don Bosco Guwahati na ahanba Jawahar Navodaya Vidyalaya Imphal Yaralpat na ani suba amadi Netaji Vidyapit English Medium Higher Secondary School Tripura na ahum suba taki junior category dana Don Bosco Guwahati na ahanba Tripuri Swari Vidya Manidir Agartala na Anisuba amasung SD Jain Higher Secondary School Manipur na ahum suba taki भारत एक महान देश महान ग्रेट कंट्री हम अपना पास जो वैल्यू मतलब महान कोई एकदम कीमती चीज हमारा पास है हम उसका परवाह नहीं रखते क्योंकि अपना ही है हम उसको जानने के लिए कोशिश नहीं करते हैं
दूसरा जगह का, दूसरा कंट्री का, दूसरा विदेश के बारे में हम सोचते रहते, खोजते रहते, डिस्कस करते रहते हैं। तो पहला हम अपना खुद का जाना और खुद का देश को जानना जरूरी है। Young Progressive and Athletics Club Ilangbam Laikai na sindunangasi club asida nongmagi oiba free medical for screening of diabetics and thyroid ki thoram pangthokre. Free medical screening aduda punna Laikai asigi mioi chamaga tararom diabetics amadi thyroid ki testing tauki. Thoram asi maru oina Chingtam Healthcare MM24 Abbott Thyronorm Division amadi SRL Diagnostic Limited na sponsor tauduna pangthoki bani. Club asigi member ama oiriba Ilangbam Johnson na makhatana tongan ba ana layong sing khangdona na ba test tawna na bahonari haiki. Maruina medical care leba health care leba loop sing pula kanda sinjaba samna harabada SRL Diagnostic Limited kumba mayama ko kusam jara kanda simba khoi medical camp si pangthok jabori ngasi sita khoi marungaina Dr. Posamam Pio kuma masama claktana chowa thodang lobi bagi damak magi medical team bu khoi club ke maikeri gi hanana thagachari loina makhata bu oina haujik se khoi gastro euro amasung aduga khoi liver ga mai lena balena singi damakta khoi akhanaba adugumba medical camp amasu khoi namna masomda tawnanaba yam thuna hona jaragani na mayam da thamjari Jennings Hospital the lying duna laiba anaba ma laikhidabagi wahauda ngasi nungthil Jennings Hospital the irang thoklure laikhidaba mioi adudi sekta mayai laikai dagi yaikhom Gobin chahi kunga mapan apokpa wai ingo chani laikhidabagi imung manuna phongdorokpagi matung ina Govintha sigi haukiba tang mapanda mabuk nai haiduna Sawombung Primary Health Center the pukhatki adubu Primary Health Center aduda matik chaba doctor laitabana tang tarada Jennings Hospital the pukhalaktuna lying chatharakibani ngasi doctor na anaba adu tumnana bani haiduna hidak ama kaplu badagi khanghaudana laikhidabani misi adugi matangda Jennings ki authority na thizin biu haina makhatana phongdorakli misi asi unnatural death ni maram aduna chenari ba doctor gi mathakta matik chaba action lokhatri fauba asi bahakchang laukhiroi amadi ngasi November gi tang 13 gi ahing nongyaida matam kaktana Imphal Ukhrul lambi thingzilagani haina JAC of Unnatural Death of Yaikhom Gobin Maitai sekta mayai laikai gi convener Somo Sharma na Impact News da phongdorakhi makadana inge tumge haje as doctor na yade mathakta kakhala tummona akhoi mari manga jina tawraga thangkalaga mathakta tummaga mana tumnabne na hidak se kapane ba kapa nga haleibaga maje aduju hidak to kapa matung de mana drip amu sheme ba drip to chali chatena drip to shemaga mana chapadagi adugo maje ngak se winning bai type ta toromme ba winning bai type ta toroga mana hek tumda bagi tumningena tumda gi baga tumda bigi maje tum akhoi maju wandarak somda lere adu halakpada mana si soi to launa nupi moi nurse la ama phamaga lerame ba si nang si jamta soi to launa I koksalaga ngonda soi do to hola piramani Thangmebandiam College Gate Manaktagi Seram Bipindra Kauba Masagi Chei Humbudrani Pansuraba Wakal Choiraba Nupa Amangasi Ayuk Mayumdagi Thokibadagi Hanjilaktre Hairi Kanagumbana Thangnarabadi Manaknakpa Police Station Natraga Mobile number 9862556938 Amuka Naijage 9862556938 Tapau Pibinanaba Imung Manungi Cherol Amana Kangalakli Matang twice the break amalosage break ki matung da court amadi forest department na athing batham kraba hiang thang haibok ching dagi lenga ki VIP singna logi wangmada leiba kothok tuna leire haina NPP gi state general secretary administration KS Lokena maral sirakpagi pau amadi Manipur amasung malem gi tongan ba ipau sing puduna lakjage Impact News pumi engta tuna lebiyo Mayamba Mukana Taramno Cheri Bulletin Siki Makata Bapau Miam the Pizari. Low Court Amadi Forest Department nothing but Hamkrabasu Hiang Tang Haibok Chingda Lengak Asiki Marum the Leba VIP Singna Lanai Kudong Chaba Yeng Laga Leba Kotokle Ching Asi Manghan Gadore Haina
NPP की स्टेट जनरल सेक्रेटरी एडमिनिस्ट्रेशन के ऐसलोके मराल सिरकली अरानबा थोंग असी मखा थाना चथादुना लैरबदी बीजेपी न लुचिंगबा कोलिशन गवर्नमेंट असिदा मियाम की थाजब लैररोय हाइना NPP की स्टेट जनरल सेक्रेटरी असिना अपील तौरकली मंत्रिपुखरी मसागी संगलेंदा पाउमी सिंह उनबा मदा के ऐसलोके नहाई थौदोक असिमक लेंगाक असि लुचिंगबा चीफ मिनिस्टर नोंथोंबम बिरेंदा मियामना थमलिबा थाजब अदु मांगनबगी मचाक ओइगनी थौदोक असिगी मतांगदा चीफ मिनिस्टर ना अखनबा मियेंग चंगबिदुना स्पॉट एनक्वायरी तौबियु लोइनना थिगतपियु मियामदा लैरिबा थाजब असि मांगहंदनबा अथुबा मतमदा लेंगाक असिना सेंगदोकपियु हाइना के ऐसलोकेना फोंदोरकली अथुब मतमदा अखोगी लेरिबा सरकार सिना ngasi मफमदुदा चतना आइजु इसामकसु सरकार जी की पार्टी जी पुंजल लकांदा अखोगी सरकार जी बीजेपी गवर्नमेंट सेमिबनी सरकार जी लमदम से मणिपुर की मियाम की दमक्तनी अखोई लाउरिबनी समाय सुम अरानबा तौरगदे अखोई करमाइना तौदिनो सिनी आइना सरकार जी चैलेंज तौबी वाजना चते आइदी असेंबा लमदम सिदा अखोई प्रजा जी मणिपुर मियाम दा अखोई यामना खमथेना वारबा स्टेट ने हुजिसे कनागुम खरा अकल थौ मियोय खरगी सुम खुदोंग चाबा लौदना लैरगदी अखोई प्रजा जिंगिना अखोई थाजब से लोई मांगरानी अदुना यारि मखै अखोई ऑनरेबल सीएम नसु हायमक प्रजाबु नुक्सीबिबा असेंबा ओइरगदी असेंबजु नुक्सीबिबनी प्रजा जे कोइना ऑनरेबल सीएम न थमोय सेंगना प्रजा गी दमक्ता लै तौबिरिबनी अदुना हायम अथुब मतन ऑनरेबल सीएम न चानबिदुना मफमदुदा ngarang मफमदा कोलगा पैर थमिजि करी मरंगन हाबजि लैबा प्रजा गी मयांग गी ममांगदमदा अथुब मतमता अमता सेंगदोपियो अमता खंगनबियु सिने मेघालय की ईस्ट जेंटिया हिल्स डिस्ट्रिक्ट आईन यादब मओंगदा कोयला तानब कांगबू अमना थासी की निपानदा सिविल सोसाइटी वुमेन्स ऑर्गेनाइजेशन CSWO मेघालय की प्रेसिडेंट एग्नेस खारसियांग अमसुंग ऑर्गेनाइजेशन अदुगी मेंबर अनिता शंगमादा तमथीना फुरकिबगी थौदोकपु यूथ फोरम फॉर प्रोटेक्शन ऑफ ह्यूमन राइट्स मणिपुरना यानिंगदबा फोंदोरकली प्रोफेसर अद्य प्रसाद पांडे लौथोकनबगी डिमांडा मणिपुर यूनिवर्सिटी दा था अहुम हेना इरांग थोखिबदुदा कांग्रेस पार्टी की अचौब खुद यावरमले हाइना बीजेपी मणिपुर प्रदेश न मराल सिरख्रे लोइनना MU दा थोखिबा इरांग न मरम ओइरगा महाइरोय सिंह दा पीखिबा चैथेंग पुमनमकी दायदा कांग्रेस पार्टी ना पुफम थोई हाइरी कांचीपुर बीजेपी मणिपुर प्रदेश की टेम्पररी ऑफिस पाउमी सिंह उनबदा पार्टी असिगे वांगांगलोय CH बिजोयना फोंदोरकपदा यूनिवर्सिटी की इरांग लोइसिनख्रबा मतुंगदा हौखिबा अक्टोबर की तांग 23 ऑल इंडिया कांग्रेस कमिटी के प्रेसिडेंट राहुल गांधी ना मणिपुर यूनिवर्सिटी टीचर्स एसोसिएशन मुतादा अप्रिशिएशन लेटर थारक्तुना अक्टोबर 19 मणिपुर प्रदेश कांग्रेस कमिटी की प्रेसिडेंट TN हाउकिपना मुता की प्रेसिडेंट आइतोंबदा अप्रिशिएशन लेटर अदु पिसिनखी मखोइना थारखिबा अप्रिशिएशन लेटर अदुना कांग्रेस पार्टी ना गेम प्लान तौदुना MU दे इरांग थोकहनखिबनी हाइबा कंफर्म तौरे हाइना फोंदोरखी श्री राहुल गांधी ना मुतागी प्रेसिडेंट प्रोफेसर आई तोमदा हुजिकी एजुकेशन मनुंगदा मुताना लौगिबा रोल दो मदुगी एप्रिशिएशन लेटर मा अक्टोबर की 26 2018 दा थारामेबा होल एपिसोड सी कांग्रेस ना स्ट्रिंग चिंगगा सानबनी मखोई होल गेम प्लान नि हौबदगिना लोयबो होइसे अखोई मसे कंफर्म तौरे अदुगा छात्र सिंगी यामनबा लारिक तंगदो मतम थोखिबे इरांग चरांगनबा पुनमक्तो ngasiदी 100% कांग्रेस ना दायित्व पुभम थोकपनी कांग्रेस पार्टी का लौटुनरगा कांग्रेस पार्टी ना मुतादा करी तौबनो अदुदी खंग्रे यानबा की मखादा मणिपुर यूनिवर्सिटी की एकेडमिक एटमॉस्फेयर दा अचौबा चैथिंग हम पीने हरगा मणिपुरी लेगिबा साथसे सोपे अमोंगा संसिलकबा खुंगनदो तसेंगमक लाइबकी मनी मदुगी प्लान पुनमक्से कांग्रेस ना तौरमनी इम्पैक्ट टीवी की वीडियो जर्नलिस्ट ओइबता नतना वीडियो एडिटर की थौदांग सुलौरंबा कक्चिंग ताबम बिपिन चंद्र शर्मा हौखिबा अहिंगदा मसागी अनाबा अमदगी ताइबंग पान थादोख्रे महाक ब्रह्मपुर हरिखागोक मखोंगदा लैबा मसागी मयुमदा लैखिदबनी महाक मसागी चही 19 सुख्रे लैखिद्रबा बिपिन हौखिबा अगस्त थादा मसागी अनाबा अमदगी लायेंगदुना लाखिबनी लैखिद्रबा बिपिन चंद्र शर्मा इंग्लिशिंग अनिगा सुपना मरीदगी नॉर्थ ईस्ट लाइफ दा कैमरामैन कम वीडियो एडिटर ओइना ई पाउगी लमदा खोंगदाबा हौरखी महाकना हिंगलिंगै मतमदा इम्फाल फ्री प्रेस ईस्टर्न प्रोजेक्शन न्यूज लाइफ दा थबक तौरमी बिपिन चंद्रना लैखिदबा मतमदा महाकी लोइनबी अमदी मचानुपी अनि थमलमी
Bipin Chandra Sharma na ikhang khangawdana laikhidabada Impact TV ki Chairman Dr. T.S.W. MD Dr. K.S. Palin yauna Board of Directors sing shareholders sing amasung staff sing na awaba phongdokre laikhidabagi mafamda minute ani tumina leptuna awaba phongdokhi laikhidabagi thawai mirel na mapugi manakta ingna chikna leirunaba mapugi mafamda thauni jaki Mahakna laikhidaba si Impact TV da chauna mengkhatpa ngamlaroidaba awatpa ma lehauragani Mahakna laikhidabagi awaba phongdokpa oina Impact TV ki IGN News pung ani gi English amadi Manipuri gi pau sandokhi dabagi damak miyamna waraubidanaba Impact TV ki maikaidagi khangalakli Nakal Amaromda Kakching Tabam Bipin Chandra Sharma gi ayek pamitamda All Manipur Working Journalists Union Amzugi Thaumi Singna Hailai Katuna Awaba Phongdokre I Paugilamda Laiba Miyoi Singna Oja Kamai Haina Khangnaba Bipin Chandra Sharma Laikhidabagi Pau Tabadagi Masing Yamlaba Amzugi Thaumi Singna Major Khulda Laiba Manipur Press Club ta Thomjilaktuna Laikhidraba Thaumi Asigi ayek pamitamda Hailai Katuna amadi minute ani tumina leptuna ikai khumnaba utkibani Mahakna laikhidaba matamda masaki chahi kuntraga nipan sukhibaga loinana mahaki loinabi amasong pikliba machanupi ani thamlamkhi nakal amaromda paugilamda thabak tawriba paumi kayana numidangi matamda Manipur Press Club ki compound manungda laikhidraba ki mafamda maira katuna ikai khumnaba utkhi Editors Guilds Manipur na Impact TV ki video journalist amadi video editor oiramba Kakching Tabam Bipin Chandra Sharma na laikhidabada awaba phongdorakli guild asigi awaba phongdokpagi cherolda laikhidabagi imung manung amasung Impact TV da awaba tariba duda sarukyari hairakli Kakching Tabam Bipin Chandra alias Ibomcha Sharma na laikhidabada All Jiribam Working Journalists Union Jiribam na Jiri News Network ki office ta awaba phongdokpagi mifam ama pangthokre loinana minute ani tumina leptuna laikhidabagi mafamda ikai khumnaba utkre Ningol Chakauba Thauramga Mari Lenana Tarek Laksuba Wakhal Amadi Pangal Solabi Ningol Singh Hiangai gi Chakaubagi Thauram pangthokre Thauramasi International Handicap Welfare Mission na sinduna Englishing aniga supna tarama thoideki leptana chatharakibani ngasi moidang pokta leiba mission asigi mayai loisengda pangthokpa thauramatuda sarukyakiba mission asigi president ango momona differently able oiraba ningol sing asi anambana mayum makai pandabana maramna chaurba kumai asigi Mami Makoidasu Tahaningbagi Wakalonda Chakobagi Thoramasi Pangthokpani Haiki Punna Ningol Marfuga Romna Sarukyakiba Chakobagi Thoramatuda Konthauzam Assembly Constituency ki Hanagi MLA K Sharatsu Sarukyaduna Ningol Singda Chakobagi Khudol Tamki Ekoi mima nadraba sing se ekoi iram dom hingmang ngamnanaba adugumba pandam amada ekoi sangjalapani tonganba ranai miyoi singna ekoi da ekoi thabak si ubiraga adugumba donation tawbirakpa mateng pangbirakpa sing aduna ekoi asigumba 2006 da linkhatsakiba handicap mission international handicap mission sing asi pawba kana gi sumi pan tangdana maina handicap mission sina iram damsida lairiba sotharaba mima nadraba association sing sinau sing damakta sumaina angama thaba khara tawjaraga lakchabani Lamfel supermarket ta tongan be furup kiningol singsu ngasi chakaukhre chakaubagi thoramadu peace home center na sinduna chathakibani
ꯆꯥꯛ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯣꯡꯉꯤꯕ ꯏꯟꯁꯥꯡ ꯈꯔ ꯑꯗꯨ ꯆꯥꯃꯤꯟꯅꯔꯀꯥꯟꯗ ꯌꯥꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯣꯏꯕꯒꯤ ꯃꯕꯨꯡ ꯃꯆꯟ ꯑꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯐꯖꯔꯕ ꯃꯔꯤ ꯑꯗꯨ ꯈꯤꯇꯪ ꯃꯥꯡꯊꯔꯛꯄꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ ꯅꯤꯡꯒꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯅꯁꯨ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯎꯠꯄꯒꯤ ꯌꯥꯝꯅ ꯈꯣꯔꯥ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒꯨꯝꯕ ꯏꯚꯦꯟꯠ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯅꯤ ꯍꯥꯏꯔꯒꯗꯤ ꯑꯅꯤꯁꯤꯅꯦꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ Workers and Traders Association Moregi Nupi Workers Ngasi Association Asina Sinduna More Ward number 7 da Laiba Maitai Sanglen da Chakoki Nakalamarom da Young Mizo Association More na Tongan ba Furup Kiningol Singh More Tali Road da Laiba Association Asigi President Amit Sailogi Yum da Chakoki Manipur leibak sida akhoi poga chawrok sida Manipur gi afaba magun mayam ama akhoi na urukpadagi thaina gi nungai ba harau base akhoi gi moreda amasung akhoi Manipur sida adum makha chathaba yanangai ngasi gi pandam se akhoi na lokhatpani akhoi mayam bu ishorna bor piba oisunu aduga mathang sahida su akhoi jati khaida bi Manipur da lai base akhoi amatane haibagi wakan se thamme hairaga akhoi mayam se mang thanangai hutnasi Imphal East Police na Sinduna ngasi district asigi tongan ba furup kaya gi nupi chawngarom na ningol chawkauba kaubagi thoram pangthokre chakaubagi thoram adu Imphal East ki SP ki office ta pangthokhi ngasigi chakaubagi tanja se lawraga gyan taminarga mathang di ai haje Diwali gaktang ginati any current of was a specific name. I di Brazada, I police cano the high, I nan koi Paliski WhatsApp group the high. I di high gravani. Miluana Makaina thing nothing of the high gravani, photo namaga on the loin Tarakanian. Adugi photo, Madu Matang the Gidi, Matang Diwali, the Zap Lepanche. Elect mobile among Japire and number pangta to target piro. She policing she got in number Gaya was a she policing she sigi like I the pung shukta. Kenoto Bani, Ragao cow was a yang a galay, Natraga party, Natraga around the Tawehado. Adam Preski, Maruma punching the PBO, Coitus PBO. Chaito was a motion to Mutat Minas, Hajavnida. Guwahati the Patriotic Writers Forum Manipur Assam branch amadi Manipur National Council Assam ahum na punna sinduna Guwahati gi Kekura Nagar Dispur da ngasi ningol chakobagi thoram pangthokre ningol chakobagi thoram adu Khurai constituency ki MLA El Susindro amadi international awardee and educationalist Dr. S Manauton anigi tengbang makhada pangthokhibani Bisnupur district ki manung dalaiba Hawker Singda Kumbi MLA SB Rana raincoat amadi khungup but sing khudol tamkre nongjo nungsa khaidana yumthong khuding pauche fanghaliba Hawker Sing bu pukning thogat poina khudol sing asi tambani hairi Kumbi lai Sandong Community Hall da ngasi pangthoki bethauramaduda matam kuina chahi tara mari rom tidim lambi amadi Kumbi fauba yumthong khuding pauche fangalamba laikhidraba khangembam thambau sana ki photo da sulai kattuna ikai khumna botki Honorable Prime Minister Narendra Modi ji na work from kiba campaign to kiba sumahana Prime Minister koi kiba Central da BJP ki sasona na NDA ki sasona lakna upon kiba mein hamda mahana news media koi mosina tema si nagi lokti mosina se masih koi kau punya dia mardi mana perjalanan si kamna bukan itu lah atau madu wira macam lah aduna jisu koi municipal council bi ada sehingga council si nasu madu wira dah kaya dia koi na ini nasu tu mati pangjaga
Hauzik Sanabagi Pau, ex Polo Club Wangkaina Kuntramari Suba, N Hajari and Dr. N Tombi State Level Porno Tournament ki winner Oikre, Ngasi Imphal ki Mapal Kangje Bung the Sana ki ba tournament ki final match ta ex Polo Club Wangkaina, Chingkai Hunba Polo Club Team A Kongpal Bupanjil Manga Ohum the Mighty Bapi Bangam ki tournament ki winner Oikraba ex Polo Club Wangkai ki Sanaroi. El Atang Bana Panjil Ahum, El Ojit na Panjil Ama Aduga Chingkai Hunba Polo Club Team A Kongpal Gisanaroy El Location na Masa Matanda Panjil Ama Chanjan Kibaka Loinana Trophy Am Disel Gimana Lupali Singh Nifu Gimapu Oiki Chingkai Hunba Polo Club Team A Kongpal Gisanaroy T Ice Kaubana Panjil Ani Aduga Laisem Batakelambam na Panjil Amaga Chansinduna Runners up Takibani Team Masina Trophy ga Loina ba Sel Gimana Lupali Singh Kuntra Fangan ki Chata Kiba Polo Tournament Sida Imphal Riding Polo Club Team A na Best Discipline da Taduna Trophy ga Loina ba Sel Gimana Lupali Singh Tara Fanki Manipur Horse Riding and Polo Association gi mityang makhada Chata Kiba Polo Tournament Sida Manipur gi tonga tongan ba mafam sing dagi lakpa Polo Team Kuntra Mathuina Sarok yaki Kungani Thoi Suba Senior Men's State Level Basketball Championship ta saruk yarugadaba The Ideal Club Sagolban Tera Kaithel gi sanaroi singna sizinagadaba uniform ngarang yenthokre Manipur Basketball Association gi meeting makhada Brahmapur Nahabam gi basketball court ta tha sigi taramanga faubada chathagadaba championship asida Manipur gi tongan tongan ba mafam singdagi lakpa team tarana group ani thokna khaidoktuna league round match singda lamba taunaragani Kungani Thoi Suba Senior Men's State Level Basketball Championship ngasi dagi pangthokpa haukre ngasi ayuk championship asigi ahan basana ki balikta CYLC Chingamathakna Youth Club Uripok puyamna lakchana point humbudraga mari nifuda aduga ani suba liktana WUYC Wangkhaina Lamka Hupar Churachanpur bu point homfutaruk yangkhaini thoida maithi bapi bangam ki chatharakli ba Basketball Championship asigi ngasi nungthil sana ki ba Om Super League ta Model Club Chinga Makhana The Ideal Club Tera Kaithel bu point yangkai taruk nifuda aduga mari Super League ta su ESU Wangkaina Yos C Khurai Konsam Laikai bu yamna lakchana point humbudra humdoiga kuntrada maithi ba piki Manipur Basketball Association ki meeting makhada Brahmapur Nahabam Laikai gi basketball court ta tha asigi taramanga faubada chathagadaba championship asida Manipur gi tongan tongan ba matam singdagi mafam singdagi lakpa team tarana group ani thokna khaidoktuna league round match sing da lamba taunari hayeng chathariba championship asigi makhata league match mari sanaragani International football player M. Gauramangi amadi football lover Karan Huidrom anina pikliba angang singda matau karamna football sanagani haibagi lamda takpi tambibiki achauba thaudang kaya lauduna lakli airport road ta leiba cargo football turf ta chathariba grassroots football coursing ngasi su maipak na chathari lairik laisu tambada oza yaudaba yadabagum Football masana asi ngasidi Manipur gi tongan tongan ba mafam singda ozana ina grassroots level dagi hauna football masana gi oiba makhal makha kaya gi coaching kaya leptana chatharakli chahi asi gi August tha dagi chatharaki ba course asida chahi taruk tagi tarani toi faubada leba nupa macha kun manga na saruk yari sahi 10 year 15 years ki mamangda sigumba khoi gi phajana facility fangaga hojik phanghaliba facility se Larak Pasida Yam Fayan Lawi, Maruina Masi, Aquina, Angangsing the Sumaruin health ki matanga, hygiene ki matang haitare. Aquina grass ta natraga any like home the Sanaruga, but the Narkadava Yelkadava Mayam the Angangsing, Sanahan Batadava, Hojixi Yam nan hygiene nuina, Aquina, Tabashida, health Angang the Su, and Sanabashina Supawa, Dumatata, environmental Sida Ladiva, Pangi facilities Nisu, and a Payena Logeni. Oh, Sanabagi Sudum Pange, like Shudum Hona Biba, the Sanabagi Sarmon Sago, Magina, don't Tobibo, people say, since the my Mating Pambipo, like to know quick to Ambe extra later, Hedana. The Sanabagis in the Tuana side, Kamagi time pass or the Sukashu, or Amabomo or the Shunas are girl Mangina, support of Bira Pocola Pase, Simangare, Queen Sunwise Zabocopa Hire. Aroy beda bulletin asigi headlines samuka hana miyam na thamjari
Higher secondary contract lecture launina bang asi pangthok ki exam JAC thangta teachers recruitment na center anida question amadi OMR sit sing munduna segai ki thomi kungani pan police na fakre. India ki ahan bo oina loktak pata water handloom hut ngasi sangakre ngami nupi singda iyong gi fi sabagi khudong jaba piragani pat asi tourism destination am oihan bada mateng oiragani. Professor Adya Prasad Pandey Lokthok Nanabagi Manipur University da haukiba ihuda Congress Party ki chawrba khutyawi haina BJP Manipur Pradesh na maral sirakli. Amasung Impact TV ki video journalist Kakching Tabam Bipin Chandra Sharma haukiba ihingda masagi mayumda laikhidre I pauga mari lainaba lup kaya na awaba phongdokre.